Manipur da lairiba khakta Nattana Tongan mafamsingda joina Tariba Manipuri khudingmak amata oina punsindana Manipur gidamak lepminaba mathau tare nungsinaba khaktana ingtappa purakani Guwahati gi Manipuri basti da guest house ama thamnaba mari lainaba singda taksilagani haina Sekmai Kendra gi MLA Haikam Dingo na fongdokre wafam ase United People's Front Manipur UPF na chahi taret khuntakpa ningsing thoram gi manungchanna UPF ki liching makhada Rajbari Athletic Club Manipuri Basti Mairapaibi Women's Association Sri Radha Krishna Mandir amadi Manipuri Jagannath Bari Seva Samiti Guwahati Gapullaga Manipur gining khatamlakhibada achauba symbol oina khangnariba Birti Kendrajit ki mitam maikhum hangdokpagi thorama mangasi Guwahati da laiba Manipuri Basti da pangthokibada fongdokhibani Thoramadu da athoiba mithunglen oina sarukya khiba Sekmai Kendra gi MLA Haikam Dingo na hai ngasi aikoina maipak na ipaipu singi khongul lirakliba Chauthokna hingba ngamliba asi ipaipu sing aduna iramdam amadi tungi mirol gidamak hotnaramba kaya adunani makoina hotnaram liba sing adugi mitam lat pakhak natana makoina pangthoklamba thabak adugumna iramdam gidamak aikoi punna hotnaminaba mathau tai aikoi amato ina punsin dragadi lamdama sida nungsinaba purakpa amadi apun magi sakta madu sagat pangamloi Amuk hanna Manipur da BJP na mapung fana lengak pairaklabadi Guwahati gi Manipuri Basti asidasu guest house ama sanaba marilainaba singda taksin gani Chahi taret khuntakpa ningsing thoram amadi aikoi punna mikap thoknaba paujel puduna UPF na Tonganba lamsingda chatuna hotnariba asi thagatningai ni masi atopa lamsingda chatuna aikoi amato oina punsinaba hotnabiyu apunba Manipur amagidamak aikoi punna hotnaminasi haiki Thoramadu All Manipur Students Union MSUGI President Lukram Malangbana hai joina Tonganba mafamsingda lairiba Manipuri khudingmak amato oina punsinduna Manipur asigidamak lepminaba mathau tai lamdamasida maitai khakta natana Tonganba furup singsu yauna punna mutkiba iyabagi tangkak ama lakliba asi aikoi punna lepminadaba machoi taduna laikibana oirakpani maning makha tamba chaukhatpa Manipur amagidamak kanglo furup naidana punna hotnaminasi haiki Thoramadu UPF ki President Nongthombam Rupachandra, UCM ki President YK Dhiren, UPF ki Advisor Khomdram Ratan Warepam II, AMSU ki President Ngasepam Sanahal, Rajbari Athletic Club ki Working President Usam Deepak, Sri Radha Krishna Mandir ki President M Pradeep, Manipuri Basti Mairapaibi Women's Association ki President L Champa, Manipuri Jagannath Seva Samiti ki President L Pancham, Nipko gi President Oinam Premjit amadi Ichal gi President Tongbram Ongbi Ibem Chasu Sarukya ki Kuidana kogi Tripura government ka kunjan narakanda kogi Manipur de kisu kogi kai sarkar ka Tripura su lai ge gorumba mandir su sare ge sok su sare mai to kuch tangai phana Guwahati gi leba Rajbari su su bo jaga ama ge sok sama tangai phana ka oi ha ta jang na masi taseng government sina ka halata ga di Ang level na masay yes house mas ano ay madugi Tonganba ay sakti ang level person lagi sa government ki apoy level pa government ka apoy pun nga kasi ki masin oy na kan ha tabi ni na kale ko si karam ba janti no tawai to ni hai ta ga apoy ni ti oy sang amma ga ba nung sina ba simple ki hen ba to like